Mayamu Kulumzri Adam Nibis Impact News ni Impact Reporters Sataram Nokchari Haukiba July Thadam Kong Kongana Mankiba Pikiba Mahiru Ani Hizam Hemanjit Amati Hizam Lintung Nambidi Misi Matang the social media the viral Rukiba photo sing a Sigamarina Chief Minister Secretary Thadorpa Cherol Amagi Matung Inna Haripa Todoka Sigamarina Mangtona CVI Sinakiba Lake Renana Todoka Senaba Mio Kudima Hatna Matik Chava Charak Pinanaba Lengan Angamatak Honari Hina Kondroki Nakalabamda Todogasi Rebagasi Uniform Minister Amit Sana Hong Matakayan the Punda Colonna Marale Musim Matik Chava Charak even Hawapam Kanaki Lunana Bengaluru to Leva Matasing Association of Adiba Bengaluru Manipuri Students Association of Makaisu Todogasi Hong Takayan Lodi May ahum dagi honga Manipur kaguki uba irang marum origa tangdu laita ba phibam laidigai cherik achida ngarang social media yauna Manipur ki tuan ba pauche singa viral oirakli ba dum laba hokhiba July gi tarik tarukta ayuk angan madagi honga mayum dagi thokraga ngasi phawa hiba khangdana lairakhiba Imphal West ki manung chalba tail kolom lekai dagi hijam hemanjit hariba mahiroi asiga loina chapni nakhiba sakolbang tera Tungbram Laikai dagi hijam Lithogambi haina khangariba chahi yamna nauriba masagi sai tara khatangariba rupi macha asigi asiba haksang ni singnaba photo viral garang oirakhibani hariba viral chingadu social media ki platform oriba Facebook WhatsApp aduga Twitter habjigna X haina khangariba dumloba social media ki platform singa viral oirakli madugi mathakta Manipurda hongliba ayukta phoba tungan ba pokche sing ju hariba asunglo mahiroi ani asi laikhidabagi loina makoina hat lamdai ki mikupta makoi ani phamallaka namkhiba photo aduga halaba matungda chongma marakta hudokibagi dumloba photo ma viral oirakli viral sigi matangda hojik tungan ba liang ki maikai dagi habidi social media ki platform da amachung pokche sing khudangda yaningda ba phongtung narakpa loina na adumloba Odu Yam Kandem Tobuki Wapam Kaya Lakli, Nixing Bayabdi Haidipa Mahiru, Lupi Macha, Aduga Lupa Macha, Si Hokiba, July Tarik, Taruk, Kachampat, Mapam Swadi Chakra, Makoji, Mapam Kandra, Kibani Adu, Makoya Chatkiba, Duki Kongul, Liba Matamda, CCTV Puteski, Matumina Makoyani, KTM Bike Mada, Tominaraga Chakibaki, Mami Uri, Valoina, Makoya Paikiba, mobile phone trap Matamda, Haribam Bahiroi, Aniasi. Bisupu district manung chaliba kwaptwa phawwa laklami haibagi wafam leiribani loinana makhoi polsing adu tawbu matamda husi susob lekhiba aduga makhoi ma khibagi matam aduda police ki maikai degi thijanba matamda makhoina pai khiba phone adu Chuchampur district amasung abda leiriba aduba lamda nair khangariba mafam duda kuki phurupki miyo yana pai bagi adumba wafam police ki maikai degi phokpa leikhrabani asumlapa habdok asina maram morga husi Manipur Liam Suyam, no I double in a Mahiro, Asi, Tador Piranaba, Kayama, Ponting Chikiba, Mama Mapa, Maluki, Maikai the Gisu, Hariba, Saina, Mahiro, Asi, Tado Pinaba, Hajababa, like Rabani, Adu Papa, Adulaba, Miam, Hajakiba, Miam, Akanba Pongjang, Sanction Kipaka, Dugi, Tayona Bamonga, Hariba Mahiro, Lupamacha, Lupimacha, Ania Dugi, Aksangi, Chinapa, Hariba, Dulaba, Makoigi, Achibak Chang, Dungaran, Kibani, Loina, Hariba Photo, do. Realme C3 haina khangariba mobile amana nambagi watermark ta yawba hai phangliba viral talaliba photo adu mayek chenga uri madugi mathakta hariba nupa macha adu nupi macha adu hat khiba numit adu makhoina mangkhiba July tarang taruk ki matung July gi tarik Nepal gi ayuk ke pung 13 ga minute kun ga Nepal chapa matamda namkhibagi adum laba hariba mobile adu gi viral order khiba photo adu mayek chenga uli Chaliba sahi asigi January thadagi yengba matamda chaliba sahi asimak August thafa asidaida Manipur da dengue nabak chang asi khwaidagi hena wangle hairi Manipur government ki Directorate of Health Services ki makhada leiba State Malaria Officer digi phangba official oil pau amagi matungena chaliba sahi asigi January thadagi ngarang September kungamanga phawbada Imphal West na dengue positive oibagi chang Khwaidagi wangli dengue positive case asi ngarang phawbada Imphal West district ta Samriga Marfudra Taret thengnakhi chaliba chahi asigi January thadagi ngarang September kungamanga phawbada state asida dengue positive case satret ka nifutaro confirm tawkhi masigi manungda Bishnupur district ta
Kuntaret Chandel District Mari, Tengnopal District Tara, Churachandpur District Manga, Imphal East District Chamaga Kungamanga, Imphal West District Samriga, Marbudra Taret, Kangpokpi District Nipan, Senapati District Ani, None District Mari, Thawal District